CSO gi MEEHUTSIng NRC gi matangda central leaders singa UNNANABA ngasi IMPHAL THADOKLAGANI lamdam asida kanglon kaina logi wangmata changsilakiba illegal immigrants sing asi khadotuna NRC update tawraba matungda census pangthoknaba 14 CSO kanglaipak amasung masiga chatminariba lobsinga changsilakpa khongjanggi saruk ama oina hayeng miyoi tarana sabak mihut kangbu ama Delhi da chatuna central leaders sing unaduna hiramasigi matangda wa khanaragani haina 14 CSO kanglaipak ke convener nahapam shantana phongdokri Wafamasi ipsagi office pangtok kiba paugi mi famamada phongdok laduna mahakna makhata na hai kumja lising ani amada pangtok kiba census amasung lising ani taramathoi da pangtok kiba census ka mari leinena loop asigi maikai degi hana degi hauna court written petition ani amasung PIL ani file tawraga laikri PIL asi adugi hearing chathanaba list tawraga lairibani writ petition ani adusu accept tawre bito khandokpa haibasigi khwaidigi araiba pambai asi asamda tawkibagum NRC pangthokpa asini handakta manipur gi governor Ajay Kumar Vala unakiba madudasu NRC pangthoktringai mamangda lamdamasigi asengba bona fide citizen sing khandoknaba NRC pangthoknaba takshilamki makha chatharapa khongjang hayeng taramri CSO kanglaipak yauna masiga chatminariba tongan balub singi mihut kangbu ama Delhi da chatkadawriba asida central leader sing BJP president amadi general secretary ga unaduna lamdam asidagi mito khandokpagi matangda laikhai taba chapchaba wari sanarakani haiba phongdokhi